Manipuri apun ke saktam ngak pada landam sedang guna bini refuruk kanun kuding makna hona mina bagi mathau tai hai na Amkil ki President El ngan bi lai mina fongdorli Nepal Secretary General Sorai Sam Santi lai mina Dr. Ambedkar National Development Award fanglakpa Mahaputram na upagi thalam dahwari lai na fongdor kebni Nepal musung masih kesamin dari penupi lup singna sindra thau ground pang thoki pathal maduda ngan bi na makha taraduna Manipuri apun ke saktam kan bahai basi Meiteis khat ke thodang na te sils da khunda bini refuruk kuding makna lengjen manana narco terrorist ngam sung illegal immigrants sing takthok na bagi tam tapun hona ba matamda phaba Manipur ba soidana porpangam gani meyang imhut oina leiba MLA sing su center ki yaka yeng na thabak tawbi makhutta meyang ihul khangna state saktam kai bi yaroi hab ki chapsa phirip lawdana thabak tawba mathok tai haina phongdorkli Koi apaba ma poroksi hai bataragadi ja ai ba leitana Manipur da po iba Manipur gi lai hau de leiri ba koi punamak koi chumchin ba ma sangi aduga koi gi yengna ba kanano aduga koi na thengna ga dori si kanano hai badu ma khangdok pa ma sangi aduga koi na hai ri ba po chida koi MLA minister jingchina double role sanari ba se masi ton ba aduga loina na vote lege na khan bataragadi candidate singna paisa sungen yen da ba aduga loina na koi gi praja singna Sana na bagi damak ta thang na bagi damak ta aigi mi oire na maduda juda sangchal laga sata na khota na paisa yen ba khota tawda ba mabuk chen seng na leiba ki thabak tawba ngamba mi da bot piragadi ai khoi gi Manipur se afabo